Arambai News Guwahati Maithilongi Pau Tabiribasingbu Yan Hanbumuktada Chingangbam Susitra Ranina Kurumjari. Hauzik Pungpam asi fawbagi oina maruoiba samlapa pau khara longminarase. Manipurgi maming leraba social activist Maheshwar Thonauzamda Assam Rifles na legal notice pirakpagi mayokta ima event singna mahakitamak pambom tingna lepli chongthorakre. Haukiba Assembly Mikhalda Kesamthung Kendradagi RPI Atwalegi Mireb Oikibadana Party Asigi National General Secretary Suariba Maheshwar Thonauzamna Manipur Thokliba Irang Asigi Matangda India Madi Mapan Lebak Singda Irang Asigi Horakpagi Asengba Wari Mayek Sing Liduna Irang Asida Mitei Singi Maral Leite Michamiyam Ngak Nanava Tharakiba Assam Rifles na Kugi Singdadi Haktingana Sogotli Hairubagidamag Maki Mayokta Assam Rifles na legal notice Tarakibani. Thawong asigi mayokta ngarang Kesampat Kesam Laikai Community Hall da ima ibel singna wakat mifam phamduna legal notice adubu akanba moongda yaningdaba utkibaga loinana Maheshwar Thonauzamgidamak Manipur leriba ima oiribi lising kayana pambom tingna lepli phongdorakli. Kanglok kirang namara moiduna ngamkhai sahar moreda leiba miteigi yumsing kukina mai thadokibadagi yumlonariba Myanmar changjafam logduna lerakiba angang 53 amadi nupi 93 yauna punna mioi chaniga kulhumdoi Myanmar dagi logthoraklaga moreda leiba mangasuba Assam Rifles ki camp ta lehelakhi. Masidagi amuk Thoubal amasung Kakching district apunba lupna logthoklaga Tampaki Kakching Indoor Stadium da hangliba relief camp ta thambibagi damak irang asigi victim oriba mitei singasina lupki maphamda ngamkhai leitana thagatpa phongdorakli. Anayeg yaushilakpa karamatamda camp tagi thoraktuna miyamga punna atay atopa relief camp singda leiminaba phangadagi khanbada wana khanglakhi su hairi. Haujiksu miyoi kuntra mangadi moreda leiba AR gi camp ta leihori hairi. Koduna National Highway number 2 Imphal Dimapur lambi paringda Khangogdana economic blockade thamjinkhibadagi Dimapur dagi Imphal tamna lakpa gari chamaga yankhai hena Senapati district ki manung channa Lairogi area da hojik panduna leire. Panduna leirakliba si haukiba August 19 dagi ngarang fawda nimit 10 sujilakle adubu Manipur lengakna security thajinduna driver sing asi bulok thoknaba thorang amata tawbidabadagi gari driver amdi handyman sing awaba kaya mayoknare hairi. Chaningai leitabana chara henba kaya su yaure hairi. Pochai thanna yawba maramna gari sing asisu thadoktuna chatpa yadre. Maramasina driver sing asina mapam asidagi makoibu lokthok pinaba miyamgi mideng chingsilakli wakalakli. Kotu amadi ITLF na ngasi ayuk pung 12 dagi hogodoriba nongma khaki oina pangthokadaba 12 suba Manipur Assembly gi nongju mifam yeithokpiyu haina Manipur lengakta davi torakre. Tampakta kuki zo singna mapung phan leiba ngamdriba fawba Assembly gi mifam pangthokpa chumloi karigumba lengakna wafam asigi wangmada mifam pangthoklabadi madudagi thorakpa apapattagi tekchak khudingmak lengakna pugadabani haina Kotu gi Secretary Lalmin Lung Tombing na thadorok pachirol amana phongdorakle. Jiribam dasu MSU District Committee Jiribam na sinduna Yankhinipan suba MSU gi mapokumon thoram ngarang pangthokre. Ngarang gi thoram aduda MSU Jiribam District Committee gi President Thanil Thokchom na firal chingatuna thoram hogdoklaba matung chahi khudingi pawmisingi mafamda khudol pot MSU District Committee Jiribam gi maikaidagi su handak chahi su pikhi. Lebaki irang leibana maram oiraga chahi khudingi chauna pangthoktuna laglabasu handak chahi gi oinadi MSU na thoromasi chauna pangthokkitre. Haujik atopa pausingda Sikkim BJP MLA YT Lepchana mamangi mikhalgi matamda BJP na party asigi candidate sing panchayat mikhalgi damak Thaba matamda punna vote yankhai phawba phangkide haire. Nagalamaromda SKM BJP Alliance oibagi wafam kanna ngangnarakli. Prem Singh Tamang na luchingba Sikkim Krantikari Morcha SKM ga Alliance tawbagi wafam top BJP luchingba singna yaningdana leiringai maragasida Gangtok ki MLA amadi senior BJP leader YT Lepchana BJP matomtana status da mikhal thengnaba amadi mikhal da mai pakloidaba maramna BJP amsung SKM na English ni kudmarigi mikhal da punna chatminagadabani hairakli.
English ini kunmari gi Lok Sabha mikhalasi BJP SKM alliance tawbagi mathau tai alliance tawdrabadi BJP na arikpada vote chonga fawba phangbagi asa ude hairi. ISRO na ngarang nithokaba numit India gi ahanba space base Indian Observatory Aditya L1 numit ki maramda thizilunaba lagliba September anida launch tawragani lauthokre. Spacecraft asi Andhra Pradesh ki Sri Harikota laiba Satish Dhawan Space Center dagi thagatkani. ISRO na India gi nagrik singda Sri Harikota laiba launch view gallery dagi launch asi meeting tabinaba invite tawrakle. Nita Ambani RIL have the Reliance Industries Limited ki board ki phamdagi kumthakre aduga machanupi Isa Ambani amadi machanupa Singh Akash amadi Anandbu non-executive directors oina khankre ngarang thokaba numita pangthokiba Reliance Industries Limited RIL gi niputaruk suba AGM da chairman Mukesh Ambani na mahaki loinabi Nita Ambani Conglomerates Board asidagi resign tawre aduga mahagasi Reliance Foundation gi chairperson oinadi adumak leikigani hairi loinana mahaki machasing Isa Ambani Akash Ambani amadi Anand Ambani bu RIL gi non-executive director oina khalle haina masamakna lauthokhe loinana Reliance AGM English ni kulumdo yasida Geo Air Fiber Internet Service September 18 da launch tawragani haina su lauthokhe Aroibada ngasigi ten takpa maroiba pau khara Guwahati da lariba Guwahatian singi marakta miyoi kangbu kharana basic civic sense watpagi khudam khara uba fangle saba loiduna sanga gadabagi ngairiba hauzik phawbadi sangadriba Maligao flyover bridge kwamahi osilambagi mathong huktaba thongi matakta miyamna pendaba phungdorakle Assam da mukasu ising ichaw thorakre district tara taret ki miyoi lak ani hena ichawi awaba mayok narakle loinana miyoi ama leikitabagi pawshu lakli Assam gi mafam kharada turel kayagi ising imai leptana wangkalakpadagi atai mafam kayadasu ising ichaw thorakpa yabagi akiba leirakle Guwahati gi Brahmaputra turel gi ising imai su wangkalakle Assam gi Minister Chandramohan Patwari na langpida leriba Assam Meghalaya ngamkhai gi cheyetnaba si athuba matamda solution ama puraklagani haibagi thazaba phongdorakre mathaga Assam gi Moriani da miyoi chamaga yangkhai laigi prasad charubadagi hospital da pukhatuna laikanakre Udalguri da samulamsa ama maina chingduna sikre Chief Conservator of Forest Sonali Ghosh na Kaziranga National Park ki Field Director gi pham Puraduna Anuba Puari ama semlagani. Jahi chamaga taranipan suraba pagasigi puari da phamasi paiba ahanba nupi Sonali Ghosna oiragani. Manipur gi CM N Birenna Stern Command gi GOC INC Lieutenant General RP Kolitaga unaduna matau karamna cooperation piba hengat hangadage amadi state sigi miyam gi security hena soheloidabage habagi matangda kupna khanakre. Chumo Khadima da pangthokiba Rozgar Melada Union Minister R.K. Ranjan na Kendra Lenga ki tongan tongan department sing da anoba recruit kunmanga da appointment letter ngarangyen thokre Arunachal gi yamnamak chawk thokchaningai oiba pungja amoina Indian Railways na high power train engine bo state asigi mafam namda phagi maming loduna thonkhre Nagaland ki khwaidigi chahi yamlaba MLA Noke Wangnau ngarang nithokaba numit leikhidre Mon district ki Tapi Assembly constituency dagi mahak mapan lak MLA karakhipane ruling NDPP gi ticket ta mamangi English ngini kulhumdoi February gi assembly mikhal mai paktuna regionalist asina social welfare department ta advisor amoina leiramkhi Election Commission na ngasi lebak pokpa numittagi Mizoram da Laktuna Lagliba Thakara Sida Pangthogadariba State Sigi Assembly Mikhal Gidamak Sem Sabagi Pibam Yingsin Gadori. Chief Election Commissioner Rajiv Kumar Amadi Election Commissioner Anup Chandra Pandey Amadi Arun Goyal August Kunma Pandagi August Kuntramathoi Fauba Aizolda Legidori Bane. Tripurada Kokborok Mayeki Matangda Chayetnaba Lepalaitre. Kokborok Kidamak Roman scripts nabagi davi toriba Tripura Students Federation gi picketer sing Tripura Police na phazin kre naklamarom da Greater Tripura Land Demand gi matang da Home Minister Amit Shah na Tripura Motha gi matang da solution puraklagani haibagi thajabadi pirakre
Maragasida Tipra Mothagi Luchingba Pradut De Burmana, Greater Tipra Lengi Dimana Sidagi, Tipra Mothana, Kongpam Amapauba Kaidungida, Handokloi, Hirakli. Connectivity Hangat Hanabagi Sikkim Gi District Kudimakta Heliports Lehelagani. Sikkim Lengakna Mapoiba Public Sector Unit Singyamna Chauna Sel Mangbagi Awaba Mayok Narakli. PSU Mari Thingzin Kibayana Lerakli. Senior Advocate Vasa Prabhu S. Patilbu Sikkim Gi Advocate General Oina Khankre. Anand Mahindrana Electric Karama Grandmaster R. Pragyanangi Mapa Mamasingda Kudol Oina Piragani Laudokre. Lagliba August Kunmapan East Bengal Gi Mayokta Sanagadoriba Durand Cup Semi-Final Gi Damag North East UFC na Sem Saba Pumba Loikre. Chandrayaan 3 ki landing point amasung Chandrayaan 2 ki crest point ki maming nauna muk thonkre. Chandrayaan 3 na tha ki south pole da khongda ki mafam adubu Shiv Shakti point haina khangnaragani aduga Chandrayaan 2 ki lander na English ni taramapan da laibak thiningai oina kai ki ba tha ki lemai ki mafam adubu na Tiranga point haina ming thonkre. India ki Golden Boy Neeraj Chopra na World Athletics ta gold medal loba ahanba Indian athlete oikre. Hungary ki Budapest pangthokiba men's javelin throw final asida World Athletics Championship ta men's javelin throw final da best throw ina meter marphunipan dasmik amataret sangna Neeraj Chopra na langba ngamkhi. Lagliba September amada pangthokodoriba opposition bloc India gi mifam da Sonia Gandhi opposition alliance ta phamgadori. UK dagi amasung UK da pairiba flight pumba lebagasi air traffic control system gi network wide fail oibadagi khudong chadaba kaya mayok narakli. France na lebagasi da leriba state run school sing da Muslim nupi kharana seliba abaya haibadi loose fitting oiba koktagi Ton Fauba Sangba Fijolasi Angang Singna Setpada Ben Tauragani Haide. Amadi Japanese Armed Forces Amasung US Marine Lagliba October Thasida East China Sea Taiwan ga Onsinaduna Labor Ithet Singda Joint Resolute Dragon Drills Pangtoklagani Haide. Nasigana de Arambai News Guwahati da Mitelongi Pau Sandok Java Matang Saloisin Javagaloinana Tabiri Basingbo Mukasu Hanna Kurumjari.